ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯑꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯁ꯭ꯋꯤꯠ ꯍꯣꯝ ꯁꯤꯖꯟ 1ꯒꯤ Episode 3ꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯕꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ Episode 1-2 ꯌꯦꯡꯗ꯭ꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ Episode 1-2ꯕꯨꯁꯨ ꯌꯦꯡꯕꯤꯔꯝꯃꯨ꯫ Episode 1ꯒꯤ ꯂꯤꯡꯛ ꯑꯗꯨ ꯑꯩꯍꯥꯛ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ Season 1ꯒꯤ Episode 2ꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯄꯜꯂꯕꯗ ꯃꯧꯗꯒꯤ ꯌꯨꯟꯁꯨꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯆꯍꯤ 7 ꯁꯨꯔꯦ ꯑꯗꯨꯒ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨꯗꯤ ꯆꯍꯤ 3 ꯁꯨꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯟꯁꯨꯅ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯆꯍꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯃꯣꯟꯁꯇꯔꯕꯨ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯕ ꯆꯍꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯟꯁꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯃꯈꯥ ꯇꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ, ꯑꯩꯍꯥꯛꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯉꯁꯥꯏ ꯐꯥꯌꯔ ꯐꯥꯏꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯌꯨꯟꯁꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯟꯁꯨ ꯑꯗꯨ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟꯗꯒꯤ ꯅꯥꯍꯤ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯌꯨꯟꯁꯨꯗ ꯅꯍꯥꯛ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯟꯁꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯌꯨꯟꯁꯨꯒꯤ ꯃꯍꯥꯛꯀꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯕꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯐꯨꯕꯤ ꯆꯩꯕꯤꯕꯕꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤꯕ ꯑꯗꯨꯕꯨꯁꯨ ꯃꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯌꯨꯟꯁꯨꯅ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯟꯁꯨꯒꯤ ꯃꯁꯛ ꯑꯁꯤ ꯃꯣꯟꯁꯇꯔ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤ ꯍꯧꯖꯤꯛ ꯃꯨꯁꯨꯛ ꯃꯨꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ Season 1ꯒꯤ Episode 2ꯒꯤ ꯑꯔꯣꯏꯕꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯈꯤꯔꯝꯃꯤ꯫ Episode 3ꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯨꯟꯁꯨꯅ ꯂꯥꯔꯖ ꯋꯥꯔꯜꯗ ꯐꯦꯟ ꯐꯦꯁꯇꯤꯚꯦꯜ ꯀꯧꯕ ꯒꯦꯝ ꯑꯃꯒꯤ VIP ꯇꯦꯁꯇꯔ ꯏꯚꯦꯟꯠꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯠꯂꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯌꯨꯟꯁꯨ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯥꯔ ꯑꯃꯗ ꯄꯨꯂꯞ ꯇꯣꯡꯗꯨꯅ ꯃꯈꯣꯏ ꯂꯥꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯟꯁꯨꯒꯤ ꯃꯄꯥꯅ ꯌꯨꯟꯁꯨꯗ ꯅꯍꯥꯛ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯈꯤꯗꯣꯔꯤꯕꯅꯣ? ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯟꯁꯨꯒꯤ ꯃꯄꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯌꯨꯟꯁꯨ ꯑꯁꯤ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯔꯒ ꯂꯩꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕꯅꯤ꯫ ꯌꯨꯟꯁꯨꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯟꯁꯨꯒꯤ ꯃꯆꯟꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯗ, ꯕꯕꯥ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯨꯠ ꯑꯁꯤ ꯀꯔꯤ ꯇꯧꯕꯒꯤ ꯊꯨꯒꯥꯏꯔꯤꯅꯣ? ꯃꯄꯥ ꯑꯗꯨꯅ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯧꯔꯤꯕꯅꯣ? ꯌꯦꯡꯉꯨ, ꯅꯕꯨꯡ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯁꯨꯡꯊꯣꯛꯄꯨ ꯊꯣꯛꯂꯛꯏꯕ꯭ꯔꯣ? ꯅꯪ ꯅꯁꯥꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯖꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯨꯟꯁꯨꯒꯤ ꯃꯃꯥꯅ, ꯎꯄꯥ, ꯌꯥꯔꯦ, ꯑꯃꯨꯛꯇ ꯇꯣꯛꯑꯣ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯂꯤꯕ ꯑꯁꯦ ꯌꯥꯝꯅ ꯇꯥꯡꯕ ꯐꯦꯃꯤꯂꯤ ꯇ꯭ꯔꯤꯞꯅꯦ꯫ ꯌꯨꯟꯁꯨꯁꯨ ꯇ꯭ꯔꯤꯞ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯏꯕ ꯑꯁꯤꯗꯤ? ꯌꯨꯟꯁꯨꯒꯤ ꯃꯄꯥ ꯑꯗꯨꯅ, ꯑꯗꯨ ꯀꯩꯗꯧꯔꯕ? ꯃꯥ ꯌꯥꯎꯔꯒ ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯔꯣ? ꯃꯗꯨꯗꯒꯤ ꯌꯨꯟꯁꯨꯗꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ, ꯀꯔꯤ ꯍꯥꯏꯕ? ꯌꯨꯟꯁꯨꯅ, ꯅꯪꯅ ꯑꯩꯕꯨ ꯅꯝꯗꯅ ꯅꯥꯍꯟꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇꯗꯤ ꯄꯩꯁꯥ ꯀꯌꯥ ꯑꯃꯕꯨ ꯇꯥꯟꯕꯤ꯫ ꯑꯗꯨꯒ ꯅꯍꯥꯛ ꯄꯩꯁꯥ ꯇꯥꯟꯕ ꯑꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯅꯆꯥꯁꯤꯡꯕꯨꯗꯤ ꯃꯤꯔꯥꯏꯕ ꯅꯠꯇ꯭ꯔꯥ? ꯌꯨꯟꯁꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯌꯨꯟꯁꯨꯗ, ꯌꯥꯔꯦ, ꯇꯣꯛꯑꯣ꯫ ꯌꯨꯟꯁꯨꯒꯤ ꯃꯅꯥꯎꯄꯤ ꯑꯗꯨꯅ ꯌꯨꯟꯁꯨꯗ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯍꯥꯛꯅ ꯕꯕꯥꯗ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯌꯨꯟꯁꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ, ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯁꯨꯋꯥ, ꯅꯪ ꯅꯁꯥ ꯅꯇꯣꯟꯗ ꯏꯀꯥꯏꯖꯗꯕ꯭ꯔꯥ? ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯅꯌꯥꯝꯕꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯅꯠꯇ꯭ꯔꯥ? ꯁꯨꯋꯥꯅꯁꯨ ꯁꯥꯟꯅꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ, ꯌꯨꯟꯁꯨ, ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯧ ꯀꯩꯗꯧꯒꯦ? ꯌꯨꯟꯁꯨꯅ, ꯏꯃꯥ, ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯅ ꯏꯆꯟꯅꯨꯄꯤꯗ ꯑꯗꯨꯝꯅ ꯉꯥꯡꯉꯣ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯃꯃꯥ ꯑꯗꯨꯅ, ꯑꯣ ꯌꯨꯟꯁꯨ, ꯑꯩꯅ ꯈꯜꯂꯨꯕꯅ ꯅꯍꯥꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯣꯡꯂꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯌꯨꯟꯁꯨꯅ ꯃꯃꯥꯗ, ꯏꯃꯥ, ꯑꯩ ꯉꯝꯃꯣꯏ, ꯑꯩ ꯃꯇꯧ ꯀꯔꯝꯅ ꯒꯦꯝ ꯊꯥꯗꯣꯛꯄ ꯉꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯌꯨꯟꯁꯨꯒꯤ ꯃꯄꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯟꯁꯨꯗ ꯃꯄꯥ ꯑꯗꯨꯅ, ꯅꯪ ꯑꯁꯦ ꯄꯣꯛꯄꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯆꯥꯅꯤ, ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯌꯨꯟꯁꯨꯅꯁꯨ, ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯈ꯭ꯔꯒ ꯐꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯕꯕꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯑꯁꯤꯅ ꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯇ꯭ꯔꯛ ꯑꯃꯅ ꯃꯈꯣꯏꯕꯨ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯌꯨꯟꯁꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯁꯤ ꯌꯨꯟꯁꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯟꯁꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯟꯁꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯗ ꯚꯤꯖꯟ ꯑꯃ ꯑꯗꯨꯝ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯚꯤꯖꯟ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯃꯣꯟꯁꯇꯔ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯀꯌꯥ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯈꯤꯕ ꯑꯗꯨ ꯅꯠꯇ꯭ꯔ? ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯁꯦ ꯑꯩꯍꯥꯛꯅ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯟꯁꯇꯔ ꯑꯗꯨꯅ, ꯑꯩꯁꯤ ꯅꯍꯥꯛꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯒꯗꯕꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯌꯥꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥ ꯁꯤꯈꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯌꯨꯟꯁꯨꯗ ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯨꯟꯁꯨꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟꯅꯤ ꯑꯩꯈꯣꯏꯅ Episode 2ꯒꯤ ꯑꯔꯣꯏꯕꯗ ꯌꯨꯟꯁꯨꯅ ꯃꯣꯟꯁꯇꯔ ꯑꯃ ꯑꯣꯟꯕ ꯍꯧꯈꯤꯕ ꯑꯗꯨ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯅ ꯀꯧꯔꯛꯄꯗꯒꯤ ꯌꯨꯟꯁꯨꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯑꯆꯧꯕ ꯃꯣꯟꯁꯇꯔ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯟꯁꯨ ꯑꯗꯨꯕꯨ ꯊꯣꯡꯒ ꯄꯥꯟꯅꯅ ꯀꯥꯎꯁꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯟꯁꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯊꯣꯡ ꯑꯗꯨꯅ ꯅꯜꯂꯒ ꯂꯩꯈꯤꯔꯝꯃꯤ꯫
ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯌꯨꯟꯁꯨ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯀꯥ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯀꯥ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒ ꯌꯨꯟꯁꯨ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯅꯦꯠꯈꯥꯏꯔꯝꯃꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯂꯥꯝꯁꯤꯜꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯌꯨꯟꯖꯤ ꯍꯣꯏꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯌꯨꯟꯖꯤꯅ ꯖꯦ ꯍꯤꯌꯣꯟꯗ ꯅꯪ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯣ ꯇꯥꯕ꯭ꯔꯥ ꯖꯦ ꯍꯤꯌꯣꯟꯅꯁꯨ ꯇꯥꯏꯌꯦ ꯃꯈꯣꯟꯗꯣ ꯌꯥꯝꯅ ꯍꯧꯋꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯣꯟꯁꯇꯔ ꯑꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯌꯨꯟꯖꯤꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯧꯖꯤꯛ ꯏꯁꯥ ꯍꯤꯡꯖꯅꯕ ꯁꯤꯟꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯑꯇꯣꯞꯄ ꯃꯌꯥꯝꯒꯤ ꯈꯟꯗꯕꯤꯗ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯌꯥꯝꯅ ꯄꯨꯛꯆꯦꯟ ꯄꯤꯛꯄ ꯑꯃꯨꯛ ꯇꯥꯒꯗ꯭ꯔꯥ ꯃꯁꯤꯗꯒꯤ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯂꯥꯝꯕ ꯑꯗꯨ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯌꯨꯟꯁꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯂꯥꯝꯕ ꯑꯗꯨ ꯐꯪꯉꯝꯗꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯟꯁꯨꯒꯤ ꯃꯃꯤꯠ ꯑꯁꯤꯁꯨ ꯃꯨꯛꯁꯨꯛ ꯃꯨꯔꯝꯃꯤ ꯍꯥꯏꯕꯗꯤ ꯌꯨꯟꯁꯨ ꯑꯁꯤꯁꯨ ꯃꯣꯟꯁꯇꯔ ꯑꯃ ꯑꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯑꯁꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯄꯨꯂꯞ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯤ ꯑꯣꯏꯔꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯗꯨꯒ ꯌꯨꯟꯁꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯁꯥꯎꯔꯛꯑꯒ ꯃꯈꯣꯡꯗ ꯀꯣꯜꯂꯤꯕ ꯌꯨꯟꯁꯨ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯑꯒ ꯃꯈꯨꯠꯅ ꯀꯤꯟꯅ ꯑꯅꯤꯔꯛ ꯊꯤꯟꯖꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯖꯦ ꯍꯤꯌꯣꯟ ꯑꯗꯨ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯂꯥꯛꯑꯒ ꯃꯍꯥꯛꯅ ꯄꯥꯏꯔꯝꯃꯤꯕ ꯁꯃꯨꯔꯥꯏꯒꯤ ꯊꯥꯡ ꯑꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯌꯥꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯁꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯌꯨꯟꯖꯤꯅ ꯇꯥꯗꯨꯅ ꯂꯩꯔꯕ ꯌꯨꯟꯁꯨ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯌꯨꯟꯁꯨ ꯑꯗꯨꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯜꯂꯛꯑꯝꯃꯤ ꯖꯦ ꯍꯤꯌꯣꯟꯅ ꯌꯨꯟꯁꯨꯗ ꯅꯍꯥꯛ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯌꯨꯟꯁꯨꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯖꯦ ꯍꯤꯌꯣꯟꯅ ꯎꯕꯗ ꯌꯨꯟꯁꯨ ꯑꯁꯤ ꯃꯍꯥꯛ ꯃꯃꯤꯠ ꯃꯨꯛꯁꯨꯛ ꯃꯨꯔꯝꯕꯗꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯑꯣꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯨꯟꯁꯨꯅ ꯑꯉꯥꯡꯈꯩꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯟꯖꯤ ꯆꯪꯉꯛꯑꯒ ꯅꯍꯥꯛ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯦ ꯅꯪ ꯅꯥꯇꯣꯟꯗꯒꯤ ꯅꯍꯤ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ ꯖꯦ ꯍꯤꯌꯣꯟꯅ ꯌꯨꯟꯖꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯁꯤ ꯀꯟꯕ ꯄꯥꯝꯈ꯭ꯔꯤꯕ ꯑꯗꯣ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯣꯟꯁꯇꯔꯗ ꯑꯣꯜꯂꯔꯣꯏ ꯌꯨꯟꯖꯤꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯣꯟꯁꯇꯔꯗ ꯑꯃꯨꯛ ꯑꯣꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯖꯦ ꯍꯤꯌꯣꯟꯅ ꯑꯩꯁꯨ ꯃꯗꯨꯗꯤ ꯈꯪꯗꯦ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯁꯔꯞ ꯑꯃ ꯐꯪꯕ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗ ꯐꯪꯉꯤꯕ ꯁꯔꯞ ꯑꯁꯤ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯩ ꯃꯁꯤꯗꯒꯤ ꯌꯨꯟꯁꯨꯗꯨ ꯃꯃꯥꯏ ꯅꯣꯟꯊꯈ꯭ꯔꯒ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯌꯨꯟꯁꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯁꯛꯈ꯭ꯔꯦ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯦꯞ ꯃꯌꯥꯝ ꯌꯦꯠꯁꯜꯂꯒ ꯐꯥꯗꯨꯅ ꯊꯅꯝꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯊꯛꯑꯝꯕ ꯆꯨꯔꯨꯞ ꯑꯗꯨꯕꯨ ꯅꯩꯈꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁ꯭ꯇꯤꯌꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯦ ꯃꯈꯣꯏ ꯌꯨꯟꯁꯨꯕꯨ ꯉꯥꯏꯈꯤꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯣꯏ ꯉꯥꯏꯔꯔꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯝꯕꯤ ꯊꯤꯖꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯀꯤꯃꯟꯕꯅ ꯃꯍꯥꯛ ꯃꯌꯨꯡ ꯐꯥꯎꯕ ꯆꯤꯁꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯆꯦ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯗ ꯑꯩ ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯇꯤꯌꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯦꯛ ꯀꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤꯕ ꯊꯣꯡ ꯑꯗꯨ ꯃꯣꯟꯁꯇꯔ ꯑꯃꯅ ꯍꯥꯡꯗꯣꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯃꯀꯣꯛ ꯇꯪꯈꯥꯏ ꯇꯠꯄ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨꯅꯤ ꯑꯁꯨꯝꯅ ꯃꯣꯟꯁꯇꯔ ꯑꯁꯤ ꯎꯕꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯖꯦ ꯍꯤꯌꯣꯟꯒꯤ ꯇꯤꯝ ꯑꯗꯨ ꯑꯃꯨꯛ ꯌꯨꯟꯁꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯣꯟꯁꯇꯔꯁꯤꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯃꯀꯣꯛ ꯇꯪꯈꯥꯏ ꯇꯠꯄ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯌꯨꯟꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯃꯣꯟꯁꯇꯔ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯗꯨ ꯃꯀꯣꯛꯇꯩ ꯇꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯎꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯗꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯀꯔꯤꯝꯇ ꯂꯥꯡꯕ ꯌꯥꯗꯦ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗꯒꯤ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯀꯥ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯍꯦꯛ ꯁ꯭ꯇꯤꯌꯔꯗ ꯀꯥꯈꯠꯄ ꯍꯧꯕꯒ ꯉꯁꯥꯏꯒꯤ ꯑꯆꯧꯕ ꯃꯣꯟꯁꯇꯔ ꯑꯗꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯥꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯆꯧꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯀꯥꯔꯛꯄꯅ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯡꯉꯝꯃꯤ ꯑꯁꯨꯝꯅ ꯑꯍꯧꯕ ꯃꯈꯣꯟ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯀꯣꯛ ꯇꯠꯄ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯗꯤꯀꯟ ꯑꯃ ꯊꯤꯟꯗꯣꯛꯇꯨꯅ ꯑꯆꯧꯕ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯆꯧꯕ ꯃꯣꯟꯁꯇꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯥꯔꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯊꯣꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯑꯆꯧꯕ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯣꯟꯁꯇꯔ ꯃꯆꯥ ꯍꯥꯏꯕꯗꯤ ꯃꯀꯣꯛ ꯇꯠꯄ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯀꯤ ꯇꯦꯟꯇꯤꯀꯜ ꯑꯗꯨꯗ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯗꯨꯅ ꯃꯀꯣꯛ ꯇꯠꯄ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯞ ꯇꯥꯒꯩ ꯐꯨꯊꯔꯝꯃꯤ ꯑꯁꯨꯝꯅ ꯃꯣꯟꯁꯇꯔ ꯑꯅꯤꯅ ꯐꯨꯅꯔꯤꯕ ꯑꯁꯤ ꯌꯨꯟꯁꯨꯅꯁꯨ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯃꯣꯟꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈꯠꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯑꯆꯧꯕ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯃꯀꯣꯛ ꯇꯠꯄ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯔꯨꯝ 1408ꯄꯨ ꯊꯤꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯔꯨꯝ ꯑꯗꯨ 15th ꯐ꯭ꯂꯣꯔꯗꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯝꯃꯤ
ꯃꯗꯨꯒꯤ ꯃꯆꯦꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯔꯅꯤ ꯃꯔꯝꯗꯤ ꯃꯣꯟꯁꯇꯔꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯎꯅꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯕ ꯑꯍꯟ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯀꯥꯁꯤꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯁꯤꯡ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯆꯧꯕ ꯃꯣꯟꯁꯇꯔ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯃꯤꯠ ꯈꯨꯝꯖꯟꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇ꯭ꯔꯣꯂꯔ ꯑꯗꯨ ꯏꯟꯁꯤꯟꯗꯨꯅ ꯊꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯐꯥꯌꯔ ꯐꯥꯏꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜꯒꯤ ꯔꯨꯝ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯐꯝ ꯑꯃꯗ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜꯒꯤ ꯔꯨꯝ ꯑꯗꯨ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯅ ꯃꯩꯁꯤꯡ ꯑꯗꯨꯕꯨ ꯑꯣꯟ ꯇꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯥ ꯑꯃꯗ ꯃꯩ ꯂꯥꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯏ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯂꯦꯡꯕꯥꯟ ꯑꯗꯨꯕꯨ ꯇꯦꯞ ꯃꯌꯥꯝ ꯑꯃ ꯌꯦꯠꯁꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯏꯅ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯂꯥꯛꯈꯤꯅꯤ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯊꯅꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯅ꯭ꯌꯨꯁꯇ ꯀꯣꯔꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯏꯃꯔꯖꯦꯟꯁꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥꯁꯥ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯦ ꯅꯁꯥ ꯅꯁꯥꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯁꯨꯝ ꯇꯥꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯐꯥꯌꯔ ꯐꯥꯏꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯩ ꯁꯦꯝꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯃꯣꯟꯁꯇꯔ ꯑꯃꯅ ꯐꯥꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯚꯣꯏꯁ ꯑꯗꯨꯗ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯗꯦꯟꯖꯔꯁ ꯑꯣꯏ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯎꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯇꯤꯚꯤꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯃꯨꯛ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯃꯈꯥ ꯇꯥꯅ ꯄꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯀꯟꯅꯕ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯕꯨꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟꯗꯒꯤ ꯅꯥꯍꯤ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯔꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯕꯨ ꯃꯤꯂꯤꯇꯔꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯅ꯭ꯌꯨꯁꯄꯨ ꯌꯦꯡꯉꯝꯃꯤꯕ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯕꯁꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯁꯤꯔꯝꯗꯦ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯤꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯀꯣꯛ ꯅꯨꯄꯤ ꯑꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅ꯭ꯌꯨꯁ ꯑꯁꯤꯁꯨ ꯑꯗꯨꯝ ꯃꯨꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨꯅ ꯃꯁꯤꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤ ꯁꯤꯔꯝꯃꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅꯁꯨ ꯑꯣ ꯁꯦꯠ ꯑꯩꯅ ꯃꯉꯣꯟꯗ ꯕꯣꯠ ꯊꯥꯗꯈ꯭ꯔꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯩꯈꯣꯏꯕꯨ ꯀꯟꯕꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯍꯥꯛ ꯅꯅꯥ ꯑꯗꯨ ꯄꯪꯉꯕ꯭ꯔꯥ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨ ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯔꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯛꯑꯒ ꯃꯍꯥꯛꯅ ꯄꯥꯏꯔꯝꯃꯤꯕ ꯐꯣꯟ ꯑꯗꯨꯒꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯪꯊꯣꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯆꯥ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯝꯗꯧꯔꯝꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯗꯥ ꯌꯨꯟꯅꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯁꯤꯗꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯣꯂꯔ ꯑꯗꯨꯕꯨ ꯅꯦꯠꯈꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯁ꯭ꯇ꯭ꯔꯣꯂꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯄꯝꯃꯤ ꯑꯗꯨꯕꯨ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯣꯂꯔ ꯑꯗꯨ ꯅꯦꯠꯈꯥꯏꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯣꯂꯔ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯎꯕ ꯑꯗꯨ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯑꯦꯛꯁꯤꯗꯦꯟꯠꯗ ꯁꯤꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯁꯤꯗꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯟꯁꯨ ꯍꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯕꯗꯤ ꯂꯦꯞꯄꯝꯗꯦ ꯃꯗꯨꯗꯒꯤ ꯌꯨꯟꯁꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤ ꯑꯃꯨꯛ ꯖꯦ ꯍꯤꯌꯣꯟꯍꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯟꯁꯇꯔ ꯑꯃ ꯑꯣꯟꯗꯨꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏꯈꯠꯇꯨꯅ ꯃꯍꯥꯛꯅ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯈꯣꯠꯂꯝꯃꯤ ꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯎꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯌꯨꯟꯖꯤꯅ ꯆꯦꯟꯁꯤꯜꯂꯒ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯕꯦꯁꯕꯣꯜꯒꯤ ꯆꯩ ꯑꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯊꯣꯝꯃꯝꯃꯤ
ꯑꯗꯨꯒ ꯌꯨꯟꯖꯤꯅ ꯅꯈꯣꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯍ꯭ꯌꯣꯟꯅꯁꯨ ꯅꯍꯥꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯆꯠꯂꯝꯃꯣ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯟꯁꯨꯅ ꯅꯈꯣꯏ ꯔꯨꯝ ꯅꯝꯕꯔ 1408ꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯍ꯭ꯌꯣꯟꯅꯁꯨ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯊꯥꯡꯅ ꯌꯥꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯍ꯭ꯌꯣꯟꯅ ꯌꯨꯟꯖꯤ ꯅꯍꯥꯛ ꯆꯠꯂꯣ, ꯃꯁꯤꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯗꯤ ꯑꯩꯍꯥꯛ ꯄꯥꯅꯍꯧꯔꯒꯦ꯫ ꯃꯁꯤꯗꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯖꯦꯍ꯭ꯌꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯖꯦꯍ꯭ꯌꯣꯟꯅ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯅꯁꯥ ꯅꯎ ꯌꯥꯝꯅ ꯐꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯊꯥꯡ ꯑꯁꯤꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯟꯖꯤꯅ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯍ꯭ꯌꯣꯟꯅ ꯃꯣꯟꯁꯇꯔ ꯑꯗꯨꯗ ꯂꯛꯅꯔꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯟꯁꯇꯔ ꯑꯗꯨꯁꯨ ꯖꯦꯍ꯭ꯌꯣꯟꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯌꯨꯟꯖꯤꯅ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯃꯦꯝ ꯅꯍꯥꯛ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯟꯖꯤꯅ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯃꯣꯟꯁꯇꯔꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯟꯖꯤꯅ ꯌꯥꯝꯅ ꯀꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯥꯏꯕ ꯎꯇꯨꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯎꯟꯈꯠꯂꯛꯄ ꯃꯁꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯃꯨꯛꯁꯨꯛ ꯃꯨꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯌꯨꯟꯁꯨꯅ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯤ ꯑꯁꯤꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯌꯨꯟꯖꯤꯁꯨ ꯌꯥꯝꯅ ꯏꯉꯛꯉꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡꯈꯩꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯔꯨꯝ 1408ꯇ ꯌꯨꯟꯁꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯦꯀꯥꯅꯤꯛ ꯍꯅꯨꯕ ꯑꯗꯨ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯨꯟꯁꯨꯅ ꯀꯜꯂꯒ ꯄꯨꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯟꯁꯨ ꯑꯁꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯖꯤꯟꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯖꯦꯍ꯭ꯌꯣꯟ ꯑꯗꯨꯕꯨ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯍ꯭ꯌꯣꯟꯅ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯦꯍ꯭ꯌꯣꯟ ꯑꯗꯨ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯍꯤꯡꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯨꯛꯁꯨꯛ ꯃꯨꯔꯝꯕ ꯑꯗꯨ ꯃꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯟꯖꯤꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯤꯛ ꯑꯗꯨ ꯊꯥꯡꯀꯠꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯁ꯭ꯇꯤꯛ ꯑꯗꯨ ꯊꯥꯗꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯑꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯠꯂꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯟꯖꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯔꯛꯑꯒ ꯃꯈꯣꯏ ꯑꯅꯤ ꯔꯨꯝ 1408ꯇ ꯀꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤꯗꯤ ꯃꯇꯣꯟꯗ ꯆꯠꯆꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯟꯖꯤꯅꯁꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯔꯨꯝ 1408ꯇ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯣꯂꯔ ꯏꯟꯕ ꯅꯨꯄꯤ ꯑꯗꯨ ꯔꯨꯝ 1408ꯀꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯖꯦꯍ꯭ꯌꯣꯟ ꯑꯃꯁꯨꯡ ꯌꯨꯟꯖꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯔꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯦꯍ꯭ꯌꯣꯟꯅ ꯌꯨꯟꯖꯤꯗ ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ, ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯟꯖꯤꯅ ꯅꯍꯥꯛꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯍ꯭ꯌꯣꯟ ꯑꯗꯨꯕꯨ ꯏꯟꯊꯣꯛꯑꯒ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯟꯖꯤꯅ ꯖꯦꯍ꯭ꯌꯣꯟꯗ ꯅꯍꯥꯛ ꯈꯛꯇꯪꯅꯤ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯉꯛꯏꯕ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯍ꯭ꯌꯣꯟꯅꯁꯨ ꯑꯣ ꯃꯁꯤ ꯅꯪꯒꯤ ꯔꯨꯝ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯟꯖꯤ ꯑꯗꯨ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯗ꯭ꯔꯦꯁ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯖꯦꯍ꯭ꯌꯣꯟꯅ ꯌꯨꯟꯖꯤꯗ ꯅꯍꯥꯛꯀꯤ ꯒ꯭ꯌꯨꯇꯔ ꯑꯁꯤꯗꯤ ꯄꯣꯔꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯔꯝꯗꯤ ꯖꯦꯍ꯭ꯌꯣꯟꯅꯁꯨ ꯌꯨꯟꯖꯤ ꯑꯁꯤ ꯃꯈꯣꯏꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯃ꯭ꯌꯨꯖꯤꯛꯁꯤꯌꯟ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯟꯖꯤꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯥꯁ ꯑꯃꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯨꯇꯔ ꯑꯁꯤꯗ ꯌꯦꯡꯉꯒ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯒ꯭ꯌꯨꯇꯔ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯨꯇꯔ ꯑꯁꯤ ꯅꯍꯥꯛꯀꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯟꯖꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯒ꯭ꯌꯨꯇꯔ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯐꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯌꯨꯝꯒꯤ ꯃꯊꯛꯇ ꯀꯥꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯉꯁꯥꯏ ꯐꯣꯟ ꯂꯪꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯈꯨꯜꯂꯒ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯀꯣꯚꯔ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤꯕ ꯆꯦ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯑꯩꯅ ꯊꯕꯛ ꯑꯁꯤꯗꯕꯨ ꯐꯪꯉꯗꯤ ꯍꯥꯏꯗꯨꯅ ꯆꯍꯤ 5 ꯆꯨꯞꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯪꯁꯥꯔ ꯑꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ, ꯊꯕꯛ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯌꯣꯟꯍꯨꯛꯄꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯑꯗꯨꯒ ꯌꯣꯟꯍꯨꯛꯅ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯅꯝꯒꯟꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯍꯥꯛ ꯎꯗꯦꯅ, ꯅꯍꯥꯛ ꯅꯅꯥꯎ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯍꯪꯉꯝꯃꯤ꯫ ꯌꯣꯟꯍꯨꯛꯅꯁꯨ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯃꯁꯤꯕꯨ, ꯃꯅꯥꯎ ꯅꯨꯄꯤ ꯐꯥꯎ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯕꯨ, ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯗ ꯕꯣꯝ ꯑꯩꯅ ꯅꯪꯕꯨꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯌꯨꯟꯋꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫
ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯣꯡ ꯃꯣꯖꯥ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨꯕꯨ ꯌꯦꯡꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯗꯥꯟꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯗꯥꯟꯁꯀꯤ ꯂꯩꯔꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯁ ꯕ꯭ꯂꯦꯗ ꯑꯃ ꯄꯥꯏꯔꯒ ꯂꯦꯟꯊꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯌꯨꯟꯁꯨ ꯍꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯑꯃꯨꯛ ꯃꯦꯀꯥꯅꯤꯛ ꯑꯍꯟ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯥꯅ ꯊꯛꯅꯕ ꯄꯨꯂꯞ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯑꯃꯕꯨ ꯑꯃꯨꯛ ꯔꯨꯝ ꯑꯃꯗ ꯐꯥꯖꯤꯜꯂꯒ ꯂꯩꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯟꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯁꯣ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯆꯪꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯑꯝꯗꯕꯤ ꯅꯨꯄꯥ ꯑꯁꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯤꯚꯤꯒꯤ ꯁꯀ꯭ꯔꯤꯟꯗ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜꯒꯤ ꯔꯨꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯚꯤꯗ ꯇꯥꯔꯤꯕ ꯁꯀ꯭ꯔꯤꯟ ꯑꯁꯤꯕꯨ ꯌꯣꯟ ꯍꯨꯛꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯣꯜꯖꯔ ꯅꯨꯄꯥ ꯑꯗꯨ ꯆꯪꯉꯛꯑꯒ ꯃꯩꯕꯨꯗꯤ ꯍꯧꯖꯤꯛ ꯂꯥꯛꯑꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯜꯖꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯕꯦꯁꯃꯦꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯦꯃꯦꯔꯥꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯌꯣꯟ ꯍꯨꯛꯅ ꯀꯦꯃꯦꯔꯥꯁꯤ ꯁꯨꯃꯥꯏꯅ ꯑꯁꯨꯝ ꯇꯔꯟ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ, ꯃꯁꯤꯗꯒꯤ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯉꯁꯥꯏꯒꯩ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯅꯝꯒꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯅꯗꯤ ꯍꯥꯏꯖꯈꯤꯕꯅꯦ ꯃꯉꯣꯟꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯨ, ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ꯫ ꯌꯣꯟ ꯍꯨꯛꯅ ꯃꯇꯝ ꯈꯔꯒ ꯉꯥꯏꯔꯒ ꯌꯦꯡꯉꯁꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁꯦꯠ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯉꯝꯃꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯌꯨꯟꯖꯤ ꯍꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯟꯖꯤꯅ ꯌꯨꯟꯁꯨꯗ ꯅꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯂꯣ, ꯅꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯑꯃꯨꯛ ꯇꯥꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯌꯨꯟꯁꯨꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯟꯁꯨꯅ ꯑꯩꯗꯤ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯦ, ꯌꯨꯟꯖꯤꯅ ꯑꯩꯁꯨ ꯈꯪꯉꯦ, ꯌꯣꯟ ꯍꯨꯛꯅ ꯑꯩꯅ ꯍꯦꯛ ꯃꯣꯟꯁꯇꯔ ꯑꯣꯟꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯎꯀꯣ꯫ ꯌꯨꯟꯖꯤꯅ ꯁꯣꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯌꯣꯟ ꯍꯨꯛꯅ ꯀꯔꯤ ꯍꯥꯏꯕ? ꯌꯨꯟꯖꯤꯅ ꯑꯩꯅ ꯑꯣꯟꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯂꯛꯎ, ꯑꯗꯨꯒ ꯅꯪꯅ ꯃꯣꯟꯁꯇꯔ ꯑꯃ ꯑꯣꯜꯂꯕꯗꯤ ꯑꯩꯅ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯒꯅꯤ, ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯨꯟꯁꯨꯗ ꯍꯪꯉꯝꯃꯤ꯫ ꯌꯨꯟꯁꯨꯅꯁꯨ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯒ꯭ꯔꯤꯟ ꯍꯣꯝ ꯔꯦꯁꯤꯗꯦꯟ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ, ꯑꯗꯨꯒ ꯃꯣꯟꯁꯇꯔ ꯀꯌꯥꯅ ꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯂꯩꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯐꯝ ꯑꯗꯨꯗ ꯎꯍꯜꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯖꯟꯗꯨꯅ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯑꯃ ꯆꯥꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯄꯨꯔꯛꯑꯒ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯃꯁꯥꯒꯤ ꯈꯛꯇꯪ ꯈꯟꯕ ꯅꯨꯄꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯕ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯍꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯃꯥꯏꯗ ꯇꯦꯞ ꯌꯦꯠꯁꯟꯈꯤꯕ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛ ꯁ꯭ꯋꯤꯠ ꯀꯦꯁ ꯑꯃ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯃꯥꯏꯗꯨꯗꯤ ꯀꯔꯤ ꯇꯧꯔꯦ, ꯌꯥꯝꯅ ꯁꯣꯛꯑꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯣ ꯑꯩꯒꯤ ꯃꯥꯏꯁꯤꯔꯣ, ꯀ꯭ꯔꯥꯏꯝ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯇꯧꯍꯜꯂꯝꯃꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯨꯔꯛꯏꯕ ꯁꯨꯏꯠꯀꯦꯁ ꯑꯗꯨꯕꯨ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯃꯕꯨꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯁꯥꯗ ꯇꯦꯞ ꯂꯣꯏꯅ ꯌꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯕꯨ ꯁꯤꯌꯔ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯞ ꯆꯠꯁꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯒꯗꯧꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯌꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯅꯝꯒꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯨꯏꯠꯀꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏ ꯄꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯨꯏ ꯑꯁꯤꯅꯗꯤ ꯇꯦꯞ ꯃꯌꯥꯝ ꯆꯠꯁꯜꯂꯝꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨꯅ ꯃꯅꯨꯡꯗꯒꯤ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯌꯨꯝ ꯃꯊꯛꯇ ꯀꯥꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡꯒꯤ ꯑꯍꯣꯕꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯀꯥꯔ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯁꯥꯏ ꯃꯊꯛꯇ ꯀꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯄꯥꯟ ꯑꯁꯤꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯛꯂꯤꯕꯅꯤ, ꯃꯄꯥꯟ ꯑꯁꯤꯗ ꯃꯣꯟꯁꯇꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ, ꯃꯣꯟꯁꯇꯔꯒꯩꯗꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯞ ꯑꯣꯏꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯑꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯝꯃꯤ, ꯅꯪ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯁꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯅ ꯑꯥꯗ ꯂꯩꯔꯤꯕ ꯀꯥꯔ ꯑꯁꯤꯕꯨ ꯍꯦꯛ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯏꯄꯪ ꯄꯪꯒꯩ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨꯁꯨ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯏꯃꯥꯗꯣ ꯋꯥꯡꯁꯤꯃꯤꯗ ꯂꯩꯕꯅꯦ, ꯃꯐꯝ ꯑꯗꯨꯗ ꯑꯩꯍꯥꯛꯄꯨ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯄꯤ, ꯑꯩꯍꯥꯛ ꯋꯥꯈꯜ ꯑꯝꯇ ꯈꯟꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯣ ꯅꯍꯥꯛ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯃꯁꯛ ꯑꯁꯤꯒ ꯑꯔꯦꯝ ꯑꯄꯥ ꯆꯥꯕ ꯆꯥꯛꯅꯤꯕ ꯍꯦꯛ ꯃꯥꯟꯒꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯕ ꯅꯨꯄꯥ ꯑꯗꯨꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯎꯟ ꯑꯃ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯗ ꯈꯣꯡꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯒ ꯌꯦꯡꯉꯝꯃꯤ꯫
ꯃꯗꯨꯗꯒꯤ ꯉꯁꯥꯏꯒꯩ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨꯅ ꯁꯥꯎꯟ ꯑꯁꯤ ꯃꯨꯊꯠꯂꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯑꯣꯟ ꯇꯧꯕꯅꯤ ꯅꯪ ꯗꯨꯝ ꯁꯥꯎꯟ ꯑꯁꯤꯗ ꯗꯥꯟꯁ ꯇꯧ ꯍꯥꯏꯗꯨꯅ ꯁꯨꯄꯔꯃꯥꯔꯀꯦꯠꯀꯤ ꯃꯄꯨ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯌꯣꯟꯍꯨꯛꯅ ꯁꯦꯠꯇꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯆꯥꯅꯨꯄꯤꯕꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯁꯇꯔꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯒ ꯁꯇꯔꯒꯤ ꯊꯣꯡ ꯃꯃꯥꯡꯗ ꯊꯅꯝꯃꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯌꯨꯟꯋꯨꯕꯨ ꯎꯍꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯔꯨꯝ ꯑꯃꯗ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯤ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯣꯟꯍꯨꯛꯅ ꯁꯦꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯂꯥꯛꯑꯒ ꯅꯈꯣꯏꯅ ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛ ꯍꯤꯗꯥꯛ ꯑꯃꯗꯤ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯂꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯦꯀꯥꯅꯤꯛꯀꯤ ꯍꯅꯨꯕꯒꯤ ꯇꯤꯝ ꯑꯗꯨꯅꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛ ꯁꯇꯔ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯅꯤꯅ ꯈꯥꯝꯃꯝꯃꯤ ꯑꯗꯨꯒ ꯌꯣꯟꯍꯨꯛꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯄꯨꯟꯁꯟꯁꯤ ꯆꯥꯟꯕꯤꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯃꯈꯥꯗ ꯀꯨꯝꯕꯤꯔꯛꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯆꯥꯟꯕꯤꯗꯨꯅ ꯃꯈꯥꯗ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯀꯨꯝꯕꯤꯔꯛꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯨꯟꯋꯨꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯌꯣꯟꯍꯨꯛꯅ ꯑꯁꯨꯝ ꯍꯥꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯦꯠ ꯑꯗꯨ ꯐꯪꯁꯟ ꯇꯧꯕ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯣꯟꯍꯨꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯁꯇꯔꯒꯤ ꯊꯣꯡ ꯍꯥꯡꯇꯣꯛꯄ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯉꯁꯥꯏꯒꯩ ꯃꯆꯥꯅꯨꯄꯤ ꯊꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯇꯣꯏ ꯇꯧꯕ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯐꯥꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯣꯟꯍꯨꯛꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯝꯃꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯎꯠꯂꯒ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯣꯟꯍꯨꯛꯇ ꯎꯠꯂꯝꯃꯤ ꯑꯗꯨꯕꯨ ꯌꯣꯟꯍꯨꯛꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯗꯕꯤ ꯁꯇꯔ ꯑꯁꯤꯕꯨ ꯂꯣꯟꯁꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯟꯁꯟꯕ ꯌꯥꯔꯣꯏ ꯑꯩꯍꯥꯛ ꯆꯠꯂꯒꯦ ꯑꯩꯍꯥꯛꯄꯨ ꯐꯥꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯊꯅꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯃꯄꯥꯟꯗꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯁꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯤꯟꯖꯨ ꯀꯟꯅ ꯆꯦꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯁꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯣꯜꯖꯔ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯗ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯈꯤꯕꯅꯅꯤ ꯑꯁꯨꯝꯅ ꯁꯣꯜꯖꯔꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕు ꯃꯈꯨꯠ ꯍꯦꯛ ꯁꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯉꯁꯥꯏ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯝꯕ ꯃꯔꯩ ꯁꯥꯡꯕ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯊꯕꯥꯛꯇ ꯐꯥꯎꯗꯣꯛꯇꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯔꯩ ꯑꯗꯨꯅ ꯂꯦꯡꯉꯒ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯏ ꯃꯌꯥꯝ ꯑꯃ ꯆꯨꯞꯄꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯪꯊꯣꯔꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯃꯝꯗꯦ ꯃꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯁꯣꯜꯖꯔ ꯑꯗꯨꯅ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯁꯤꯖꯟ 1ꯒꯤ Episode 3ꯒꯤ ꯑꯔꯣꯏꯕꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯈꯤꯔꯝꯃꯤ